Security Advisor Kuldeep Singhana ngarang Raj Bhavanda Governor Anushya Uikega unaduna hauzik oiriba Manipurgi fibamgi matangda paudamkhre. Manipurgi tongan-tonganba irang thokpa yaba mafamsingda Central Forcing thamduna pamdaba thaudoksing thoktanaba hotnari. Lok Sabha Mikhalga mari lainana Manipurdagi Security Force khara Louthokhiba leikhi. Mikhalgi process loiraba matung hairiba Security Forcing adu amuk halakani. Loinana tongan-tonganba mafamsingda deploy tawgani hairi. Central Forcing na State Force ki khutlai thampham-sing ngak senbagi thabakta sizinari. Loinana Manipur ki khwaidagi maru oiba National Highway Imphal Dimapur lambi amasung Imphal Jiribam lambi da chatpa gari sing ngak senbagi thabaksu paikhatli. Governor gi maikaidagi state asigi miyamda aki akhang lehendabaga loinana asoi angam thoktanaba ngak sengadabani. Pamdaba thaudoksing thoktanabagi damak lokhatpa yaba thabak thoramsing lokhatkadabani hainasu Security Advisor da khanganki.